Anouba government Sembada Luchingba Amana NATRAGA Amana Oiba Oidaba HAIBAGI MARAMDA NGARANG Famkhiba Mifamda Khanakhiba Leite HAINA VJP Honorable Senior Member SINGNA SENGDORAKLI VJP na Manipurda miyamna lengak ama semba pamagi ihul fauribasing VJP gi member SINGNA khangi Center nasu athubada lengak ama puraknaba honari masigi manung channa athubada IDP sing mayumda hanjalhanba amadi national highway singda free movement Kamdauna lehangani amadi manipurda tha ahum ram PR thamlakliba sida center na lengak ama semdaba honariba singda matau karamna pangsingani haibagi maramda ngarang pangthokpa mifam aduda khanakhibani maduda VJP leaders singi marakta kanana luchingba oigani haiba khanaba leikide makoi masalgi marakta luchingba khanba makoina ngamba natte haina press thadorokpa video footage samada VJP gi senior member singna SENGDORAKLI Koi Manipuri Raja Singna, the government ama Semanimbogi, Ladiba, Ihul, Dana Kangjay, and Hosixi, international government ama, Sweden Sembina can have it Hazabale, Awudu, Adum government ama, Tambay Ananabagi, conducive atmosphere ama, create Tonova, Centerna Kanna, Honori, like Lesson highways in the free movement, Lehanba, Prajagi Pamiba, Alagi, IDPS sing, Baimda Handilanba, Aluga Quide and Namaruina, Kogi. Violence sigi stakeholder original sigi marakta center na kanna koi initiate tawraga wari sana halaga koi peace porokna ban singba ayamgi thabuk chathari government sembagi leader khanbugi kedogi adugumba ngarang gi duda amta khanagi leite raja sing da sendok